Hello guys, welcome back to my channel. Ngasi aina haizagaduribasi Mangda ching ubagini. Mangda ching ubasi ayambana challenge personal growth oigali. Mangda ching kaba uragana isagi goal yaubada challenge khara lakpa yai hai singna chatpa phai. Aduga chingthak yauba ngamlagana achievement success oigani. Marakta laiba oiragana awaba khara mayoknagani adubu isada thajaba thambiyu. Aduga ungi ching oiragana santi phangba isana hotnakhiba adugi mahai charani haibagi message ni. Aduga nungi ching oiragana punsigi awaba kaya adu mayoknabagi matam oire aduga punsigi tab oiba obstacle kaya adu face tawbagi matam oire haibadu ta'i. Aduga uwatana thanba ching oiragana nungaiba afaba opportunity tawruba thabak kayada mai pakpa punsida santi leina nungaina hingba ngamlagani haibda tai. Aduga cloudy oiba mountain oiragana punsida confusion ama leire punsida leiba akiba oiba yai life decision matangda oiba yai tungi punsigi matangda oiba su yai adubu step aduda changbagi matangda oiga. Aduga landslide natraga chingninkhaiba oiragana punsida khanghaudana honglakpa yai habadi aikoigi control da leitaba ishorgi nongdam haitare adugumbadu oigali. Thank you guys for watching my video. Please subscribe my channel and do likes and comments.